hojik chart asi hodringaida akoina put amadi call habisi karino habado amtang yengausi khanglamba su yoramba ye aduga tadriba mi su yoramba su ye market na down chatpa matamda akoina kedawni habada put buy tawganeba aduga market na up chatpa matamda na kai tawni akoina call je si buy tawne put ki short form di akoina kari haina thingnani hang PE haina thingnagani aduga call ki short form na akoina kari haina thingnagani CE haina thingnagani adudi hoji yenglasi market ta option buyer si kamaina tawragadi akoina perfect oiba timing oibi yai makhata ba video asidi yenglasi option buy tawba mi amana oiba yaba possibility se karam karmada mangba yage du yengasi ko hojik aina range macha ama puthoe hairiba puthoiba range sigi manungda kariguma akoina option je buy tawba tarabadi hairiba candle asi hojik range amagi manungda leiko sida akoina buy tawruba taragadi hairiba range loidi bokta kaidawni haiba matamda tapna tawraga khoi thitagi matengna magi capital adu sum handarakani magi capital adu loss oinabagi machak ama oiribane adagi amuk mathangda point ama mu yengase na option je buy tawba matamda market sina mathakta karane na khallaga koina buy tawre mathakta kaba haibadi CE haibadi akoina kari haige matamda call gi strike price ama akoina buy tawre hairiba buy do tawgro matungda market sina makhada handara agadi market sina makhada kumthagi taadi akoina dina sai kane na lairuini adubu market sina mana kane lairubagi against the direction da chatkrabani na kaidawge haiba matamda sagi magi capital asi mangnabagi machak oi aduna ni akoina buyer singna market ta manglisi akoina paruba prediction dugi direction gi against the chatkibana maram oidana akoi ayama matamda adum mangbagi chance oiribani adudi akoina makalani khangre adudi market ta range ki manungda chalingai da akoina buy tawruba taragadi akoi adum market to loss oibagi lambi ama oire haiba ma khange adiki mathangi lambi da akoina mathak kagani natraga makha kungani an thariba potu mathak kagani an tharuraga leisaluraga akoina kariguma market tuna makha da chatkiba taraba or market tuna akoina makha da kumne leisaluba matamda market kiguma mathakta kakraba adu taragadi akoigi against the direction chatkiba maramna akoina lairiba option buy tawriba adu capital loss oinabagi machak ama oiribani mathangi point amana amuk kai dawge haiba matamda market se akoina holiba direction jida chale adagi magi thita ju time limited period su haiba manung chida dum chale aduga lairiba hojik laiba spot price se akoi assumption je 18150 ne lawas adugo akoina hot kiba trend dugi matina market kumthara kani na hotba matamda akoina laiba matamda 17950 gi strike price am lawre akoina sigi 17950 gi mapaje sida akoina market ki spot price se 18150 ja lairingai da akoina kumthara kani haiduna strike price 17950 gi strike price ama akoina laire haiba lairiba option je akoina kai haigada tan OTM haene OTM hade out of the money hamne out of the money gi option ama laire lairiba option si magi time gi manungda magi limited time gi manungda haiba OTM option je sigi manakta magi spot price ne yoroktraba or helaga chakita taragadi haiba buyer do adusu mahaki capital do loss oinabagi numitugi trade mahaki loss oinabagi machak amachu oi aduna ni option buyer na point om da mangide number 1 2 3
mana leiriba trend dugi against the chakraba duma mange market sina range manungda leiraba adum su mange adigi akoina OTM option ama leiba matamda direction di chumjaraba aduga OTM gi option jigi magi limited time period gi mantungda sije touch tawdraba OTM je yoroktraba natra hela sakidraba aduidi magi trade ado adusu mangba na chingane akoina option buyer amana kamain tawdana paisa mangge haibado adugi matangda explain tawba video ni ngasigi di video asi matang aswaida losile